drone sizinaduna popi thabra yengkhre hadi police control room na ngarang numidang thorakpa cherol amada ngarang police na forest officers singi mateng amasung khapung khulgi chairman gi mateng galonana senapati police station na koliba lower amasung upper khapung khulda drone sizinaduna popi pambi sing thabra hana aerial survey ama pangthokre survey asida popi pambi thana bagidama hectare 13 rongi forest ki area kokthok lamba thengna baga loinana popi pambi gi khudam khara su phangki survey asigi matungina lok laba popi pambi sing manghalambagi damak chairman da akan ba warning pi baga loinana makhata na popi pambi sing thadana ba section wa khangan khre haidi Dr. Singi khongjang handokre ngase yupung ni pandagi rims hanagum analayang gi thabak satharagane rims ki Dr. Singh private hospital da puram labade action logane haina ms na phongdokre rims ki doctor amadi staff singna mathau lepagi khongjang sangsilakiba do handokhiba galoinana ngase yupung ni pandagi hanagum analayang gi thabak satharagane rims hospital ase essential service oibana khongjang lep pinaba appeal tawbaga loinana hospital asida manpower gi awat pakya lairiba resource amadi manpower konadabagi phibam da laidi haina rims hospital gi medical superintendent Dr. Nepram Sanjibna phongdokhiba loinana rims ki Dr. Singh private hospital da puram thoklabadi action log haiki wafam singarang numidang waram Rims hospital gi holda pangthokiba paw gi mifam amada phongdokibane Dr. Sanjib na makhata na hai Rims ki students union amadi teachers and medical officer association yauna changsilakwa analayeng gi thabak lepagi khongjang handokre ngasi September 23 dagi emergency OPD yauna normal function horagani haiki mahana hai handang marak Rims da thokliba nungai taba thodo asi logi matungena FIR na sangba complaint tawkhre case locally amadi primary inquiry sathari doctor amana kidonungda thawa sadaba patient singbo hanna yengdaba haiba leite rims da lakleba anabagi masing ka hena yamba pukhalakpa maramna puba thangba ngamdabagi awaba mayoknai amadi rims da manpower gi award pa sauna leiribu resource amadi manpower asina konadabadagi phibam da leiribane rims ki oina punna nurse lising amaga sani mathau tabada nurse sahum samri leiriba asinadi kanana so apenba oiroi post creation gi matang da so ministry gi maikei dagi ayaba Clubsu finance section dagi lan bangamdaba sigumba khudong sadaba kya mayaknari haike pamisuna makhata na hangbo wahangda Dr. Sanjib na hai government employee ama oina rims da puriba Dr. Singna private hospital da puramba thoklabadi rims ka mari lenaba department da saki sapon pibiraknaba miyamda apil tawkhe guideline gi matungina su yadabana matik saba action lokhatkane rims asi Manipur pumbagi maithong oidibani hiram khodimak ministry gi guideline gi matungina pangthokpane social media da rims mixup thiba moong da puthopidanaba mahakna miyamda appeal tawkhi amadi angang unabada laikhidabani haibagi wahauda masing yamlaba miyamna Dr. Pritambu phu chaibada soktuna ICU da lerakhiba adu hojik Rims hospital da adumak laying sathari amadi mahak hanadagi yamna fagale haba wafam thamkhi amaromda Rims ki teachers and medical officer association TAMO ag president Dr. Jiten Kumar amasung secretary Dr. S. Kennedy na kuyek piduna thadrokpa cherol amada Rims ki medical fraternity nursing non-teaching resident Dr. Singh amadi Mahiru Singh yawba Rims ki general body na pukhalakpu wafam association asina kupna khanaraba matungda thabak lepagi khongjang handoknaba wareb lawkhibane ngase yopung nipandagi mahausakum analayang gi thabak sing chathaba hauragani adubu Dr. Phurambagi thodokta haktenana chenaba miyoi sing phagadabane matung tarapada Dr. amasung patient sing gi marakta nungaina da thokpa matam authority na khudakta thabak lokhatkadabani amadi social media gi khuthang da ki halakpu singi mathakta mathau taba legal action lokhatnaba cyber crime ga mari lenaba thabak pakhatkadabani haina su mari lenaba authority da taksilakle TYCM na lengak tamatam thikhre all lambuland leba tribal girls hostel building da thamliba paramilitary force ngasidagi numit 15 ni phawbugi manung da lokthokadabani haina tribal youth council Manipur TYCM na lengak tamatam thikhre TYCM na thadrokpa cherol amada girls hostel da thamliba paramilitary force lokthokpina ba mari lenaba singda numit kongani thoini gi mamangdagi taksinduna laklaba phawba ngasi phawbu thabo oina pangthokpiduna leire warmasna lengak na ngasidagi numit 15 ni gi manung da tribal girls hostel building da thamliba paramilitary force sing lokthokdaba tarabadi TYCM na upay ama tawduna tanthoktlagani masida pamdaba tawdo sing thoraklabadi madugi daita state government na pugadabani haire TYCM gi maikaidagi Manipur gi chief secretary additional chief secretary tribal affairs da August 18 da cherol piduna taksin ba laikhre masigi mathakta Manipur state commission for scheduled tribe ki chairperson da complaint tawbusu laikhre haire
Prime Minister da memorandum pisinkhre Manipur da matam chupagi oina ingtapa puraknaba thabak lokhatpinaba memorandum ama sagolban miyamna Prime Minister da piduna taksinkhre sagolban kendra ge MLA office na thadrokwa zerolamada memorandum adu kendra sigi miyoi sakyana khuyek piduna pisinkibani haidi memorandum adu da taksiliba wafam singde Manipur da ingtapa pura o National Highway hangdo o border fencing gi thabak mapung phana lochilo pre-movement regime FMR regulate to illegal immigrants sing masak hangdoktuna maram da halhalo Manipur da NRC sana halo Manipur da gi yellow missing maru oina hauzik constitution gi ngaklo phangdana leiba sing athuba matamda constitution gi ngaklo pigadabani amade internally displaced persons sing masa masa gi mayum da hanjal halo haba demand sing asini haide illegal immigrant gi issue da high level committee semnaba union government gi phirep matam sai haina arambai tengol na phungdorakhe yumthangna balebak singdagi sangsilakpa illegal immigrants singna leba asigi mafam sing maruoina ngamkhaida lairiba state singi demographic da pirak liba sai theng amadi masina maram oiduna leba asigi internal security da pirak liba sapu sing asigi matang da kupna study tawbaga loinana lairiba issue asigi solution ama puthokuna lengak da suggest tawna ba handak union cabinet mifamna border area da lairiba miyoi singi mihut yawba high level committee ICLC ama lingna ba warep laukiba asimak matam sai khongthang si taramna oi haina arambai tengol na phongdorakle arambai tengol gi PR Robin mangana thadrok posero lamada handak union cabinet na illegal immigrant gi leiriba issue asi kokhanna ba mari lena high level committee ama lingna ba laukiba phirep adu yamna matam chaba phirep ama oibaga loina na Manipur da hojik oiba illegal immigrant gi issue asi kokhanna ba lokhatba prime minister gi singthaninga aba thorang amane high level committee semduna kopna yengsingadaw diba asina Manipur da matam suppagi ingtapa ama puraklaba yai haibagi asa lamdamasigi miyamda pide haide amaromda governor Ajay Kumar Bala na border ningtina ngak senbaga loinana encroachment ki thabak amata chatha halo haba mahaki phirep adu busu arambai tengol na thagatpa amadi apenba poi Manipur da hojik oidaba phibam matamasida state langana ngamkhai lansilaktuna changsilakpa miyoi amatana lamdamasida khunda silakpagi ayaba piroi hana governor na Manipur miyamda thajaba pikiba asima apenba poi haide zerol sina hayum thangna balebak Myanmar amasung Bangladesh dagi masing thingamdana changsilakpa illegal immigrant amadi refugees singna lamdam asigi socio-economic da adukimatik shokhan batan natana unity security amadi leba asigi integrity da zauna singnarakle asiguma phiba masi yenglaga mito masap khangdok nabagi damak state asida National Register of Citizen NRC mapung phana implement tauna ba arambai tengol na taksinduna lakli haide handak Prime Minister Narendra Modi na Assam da laklam khiba khongshar adu da leba asigi demographic balance pu tapna kai tharakna ba yamna systematic oina lalong sa tharakle masimak aikhoina hojuk Manipur da uriba sini Manipur da illegal immigrant amadi refugee singna socio cultural economic amadi political challenge kaya thokli haba wafam mayak sengna thamlamke punama asi yenglaga nation amadi Manipur gi interest pu ngak sena ba union government na lokholak pathorang khudamak arambai tengol ama pung phana sawat kani maramasina aikhoi gi sovereignty preserve tauna ba yellow missing go protect tauna ba amadi matam supagi oiba ingtapa phibam ama purakna ba athuba matamda chap chaba thabak sing lokhatpio haina sulenga ke puning sing selakle amarom da hantak Bisnupur district ki Nambol Saba Laikai du sakhang da singna 33 AR ki convoy amada ambush tawduna AR ki person ani laikhidaba amadi person mangana so open nanghan ke ba thawng adubu arambai tengol na kan yaning da phongdorakle Assam Rifles na commitment amaga loina national siki tawriba service pu sing tharaduna laikhidraba person singi thawaina ingna sikna laibu oirasano haibaga loina imung manungi awabada su sarug yari hairi International Day of Sign Language ki thorom kairam gadawre pena khidre haidi All Manipur Association of Deaf and Mute na sinduna pangthok kadaba International Day of Sign Language ki thorom association na sigi president Mithunglen Singhi sebaw ningthina tawram dabadagi thorom kairam gadawre president ki thodang yawdaba manba thawng adubu makhoi gi hak mat pagumbani hairaduna marol thoktarba amadi mana tadarba miyoi singna thamo shona pena khidre tungdalenga ki social welfare department amadi state commission for person with disabilities ke officers sing sebaw phangdarbasu makhoi gi damak laktuna wari sanaraba matungda thorom pangthokre mana tadarba amadi marol thoktarba miyoi singi damak makhoi bu pungning thogatnaba amadi miyoi ba amagi sabsaba right singbo mapung phana phanghanaba gi damak maleng gi mafang khudingda ngarang International Day of Sign Language ki thorom pangthoknadi loinana Manipur da su All Manipur Association of Deaf and Mute na No Human Rights Without Sign Language Rights haiba themda Imphal gi Major Khulda leba Manipur Press Club ki
Loktak Kolda Ayuk Pung Taramathoidagi Pangthoknaba Sem Saba Horakpada Association asigi President Rohan Philemna Mangzawnana Mithunglen Singgi invitation ningthina toramdaba invitation nambada Manipur Governor Social Welfare ki Director yauna official kaya hapsinduna thoram pangthoknaba sem sarambani thoram haugadaba matamdagi ka hena thengtharakpadagi pawmisingna hanglubada mithunglensin amata laktabagi ni haiba khanglaktuna paw phawnaba matamda masa khangdana invitation da hapsinba oiramki thawng adugi matangda wari sarubada association ki President Rohan Philemna thodang lauragani haiduna sinkiba invitation ki thaba adu mapung phan toramdre haiba khangnarakhi loinana ngarang pangthokadaba thoram Madu Association ki President State ki wamda laikibana saruk yakidaba aduna chamamnaba hena poknaki thawng adubu marol thoktaba amadi mana tadraba mioising aduna makhoigi hakmat pagumbani haina pendaba phongdoknaki madugi matung pawmising yauna lenga ki mari lenaba officials singa paw phawnaduna thoram adu bangthokki officials singna su sabsaba invitation pirakhiba laite haina phongdoraki aduma pu Manipur ki Governor da athoba mithunglen oinaba haijarubagi se pisilubadi laiki madugi sabsaba pakhumdi pirakpa laiki de haina seli langliba singna phongdoraki association ki maikaidagi invitation ningthina tawkidaba soiba masana aduma yazaki adubu makhoigi dama president na invitation ki lawkiba thodang sing pangthoklamdaba adu pendaba phongdoraki nungtil pung ama makhairom tarakpada thoram adu State Commissioner for Person with Disabilities Waikom Bihari Social Welfare Department ki Deputy Director Langpok Lakpom Daneswar Star Science School of the Deep ki founder DB Chan Sa amadi Mr. India Deep Tarakraba Bibiri Law Lamhana Mithunglen sing oina saruk yaduna pangthokki thoram aduda saruk yaraduna State Commissioner for Person with Disabilities Waikom Biraharin hai marol thoktraba amadi mana tadraba singi yauna lairiba person with disabilities singi damak lenga lepli makhoi yauduna apunba khunai oiba ngamloi matam pumada makhoigi right singi damak lepki gani haike New York the Pangthokpa Marfu Soba UN General Assembly the Lisipriya Kanguzam Wanga Krehadi United Nations Headquarter New York the Pangthokkiba Marfu Soba UN General Assembly UNGA da Manipur dagi haukibi malam ki sakna rabi climate and environmental activist Lisipriya Kanguzam na malam gi lusingba kiabu makhutna ama thabangna ama tawi haiduna sai Krehadi Lisipriya Kanguzam ki makai dagi thadrokpa serolamada ngarang malam asida climate change na thokhaliba ama ata misimina kya asi Gilusingo sing aduna tarabasu tasenade urabasu usinade makhoigi tungda horakliba macha masu singi karisu khandaba lusingba ngakta ngaire haina su thamoi sona pendaba phongdokhe mahana asi mafam asda lakliba si rajniti wala ama oina natraga scientist ama oina lakpa nate anga ama oina nakhoiga aruba warap kya lauriba holasida nakhoida wafam khara thamlongge lakpani haina malam gilusingba kya aduda thamkhe Lisipriana UN General Assembly saruk yarwasi handakya siga anirak sure mahaki bijan numit kharani Thana Pirakpuna America ki City New York da laiba UN Headquarter matam sana yoba ngamloidabana mahaki speech adu virtual oina lanthokhe mahana phongdokhibada isauna aikhoigi school yung kya thikhre lairaba lomi kya gi law phang kya mang ta khan bikre nonglai nungsit kya na yung kya ama ata thohan khre ikangna aikhoigi salukta haplamba sinja khuran bikre masina sohaliba se lairaba miyam khaktani haina mahana thamoi sauna pawdongkhe Churchanpur District ki AC Tarukta Congress Mapangal Kalhanna Bawatana Krehadi Manipur Pradesh Congress Committee MPCC ki Working President Oiriba Manga Wi-Fi gi mayamda Churchanpur District Congress Committee gi oiba mifam pangthoktuna Churchanpur District ta lairiba Assembly Constituency Tarukta Congress ki Mapangal hena Kalhanna ba amadi thabak thoram sing mapung phana pangthokna ba watana kre ngarang pangthokiba mifam aduda AICC ki Secretary su oiriba Manipur in charge Christopher Tilak MPCC ki Working President Manga Wi-Fi MPCC ki Minority Department ke Chairman Zakir Hussain yung khaibam BCC leader sing amadi DCC Churchanpur ki President sing su saruk yakhi haide Social media na maram oiduna hogalak liba ningol nupi oibising da thohaning da thodok ya thoktana ba awareness program pang thokre hogalak liba ningol nupi oibi kaya bo social media na maram oiduna thohaning da thodok ya thoktana ba awareness program ama maira paibi apun balop mapal Bisnupur district anti drug campaign Bisnupur district amadi all Manipur voluntary association na khusamna duna ningthau khongda ngarang pang thokre tharamadu da mapal Bisnupur district ki and thambalaima apun balop ningthau khonggi advisor Dr. TS Norendro Protection Committee Ningthau Khong
Women Wing President R.K. Tombisana Anti-Drug Campaign Bisnupur District Co-Convener I. Newton Amadi Mapal Bisnupur District General Secretary R.K. Sachina Athoba Mithunglan Oina Saruyake Thauramadu Akang Ahi Kian Horok Ningol Sing Nupi Obi Sing na mobile amadi social media lana sizinabadagi awaba kya nangliba crime kya thokliba sithingnaba wakhal tase haba wafam kya maramda wa khanakhe apunba lop ningthau khongge advisor Dr. T.S. Norendro na phongdokibada khunai ama sakhotpada khunai kanbada nupi singi thaudang jawi sahi taret khunta pu matamda maitai nupi singna maitai khunai kalakhi haba sining singduna hauze hengbada lusilakloba maitai khunai asida egi pal ngakpa haba se nupi sing khaktana ngakpa ngamgani haike ADC gi co-convener I. Newton na phongdokibada wakhal phatha hodabadagi aina nupsinajaba nupana thawoibidaba thajarubadagi punsi lekha tarakpa ima ipa singna su inthokpa saibi thangbiba wakhal puba ngamlaktabadagi masa matomta sijaba kya thokliba nupi singna igi pal ngaktabadagi khunai sigi I mangsanba kya thokliba se wakhal khanthamina se wakhal tamina se haba wafam sing phongdokhi